Kuki tara Hatkhibgi thawdok lore dawri thasegi tara marida Indo-Myanmar border ki Tengnopal district ki manung chanba New Samtal ki Myanmar galonaba border pillar number 62 maya da Assam Rifles na Myanmar dagi military junta gi mathakta lan hawriba PDO gi cadre tara Hatkhibgi thawdok chawthorakpa yana lere thawdok adu military junta gi mayokta lan hawriba pro democracy movement ki ihau sangsiliba government in exile oina leiriba national unity government ki maikitagi yamna kana yaningdaba fongdoktuna mihat adu encourage tawgadabani laikhidaba kedardara adu national unit government ki arm wing oiriba people defense organization ki kangbu singne border ki sayenaba leiringaida indiana border fencing khabagi thabak chathariba si lekadabani haina su khangalakre Tangkhul Nagalong na akan warning tawragli hawjik ukrul na pangthongliba mga suba state level Sirilili festival asida sarugyan ba NH 202 Imphal ukrul lambida makalamatagi 8 apan pida na ba Tangkhul Nagalong na akan mamawngda warning tawragli Tangkhul Nagalong na thokiba statement asida festival asida chatok tasin tawriba singda makalamatagi 8 apan piroida bani masida ayat apan piriba sing ado ikai khangna ba amasung khwaidagi kahenba thawong amani haina logani Festival asida edapan piribasing maduda thoklakpa daita pumba masa-masana pujagadabani haiki Churchandpura mitay ga puna layminaba haibasida thajarabadi khwaidagi pangbathawongni haina thelamba poster lokthokre hawkiba sahi lising ani kulhumdogi me ahumdagi thoklakkiba irang asi loisinaba yamna kana honaringe cheragasida hawkiba yumchakaicha numita Churchandpur district ki tongan mafam anida if you believe you can coexist with mitay you are the very special kind of stupid haina thaba poster ani thelamle hariba poster ani adu amana tuibong mini secretariat mayada ama aduga atopa amana tuibong traffic point na thelangkibani hairi poster du social media da thaganarakpadagi security force na lokthokrabasu haudi fawa poster adu karam organization na thelambanu haibadu kana amatana claim tawba leitri thawdok asina maram oiraga Churchandpur da nena tadaba phibam ama mayoknare Thawdok aduga mari lainana hawdik fabagi oina kanagumba miyoi amata faba punba natraga security ki maiketagi FIR na chingba amata lokhatpa leitri hairi Ngarang numidang BJP gi MLA Kundrom na saruk yaduna anawba lengak ama semnaba mifam pangthokre Chief Minister oiramba N Biren na Chief Minister fam thadokraba matungda Manipurda President rule thamjilakpa tha ahum henjilakkiba loinana lamdam asida thokliba thawdok wathok sing amadi hawdik fawba lengak ama semang ngamduna leiriba asigi matangda ngarang numidang BJP khaktamaki oiba MLA singi mifam ama pangthoktuna wa khanakre hairi Ganglaipaki mairana phongba pawgi source amagi matung inadi Ngarang numidang pung taruk taba matamda Nauria pakanglakpa kendragi manung jana Langthabal pura makhongda leiba Chumthang sana pungda BJP gi MLA singi oiba mifam ama pangthokibani hairi numidang pung tara henba fawba pangthokiba mifam aduda BJP gi MLA singi manungda MLA kun sarugyaki aduga MLA kharana mifam adu sarugyana ba thawrang tawram labasu khudaki oiba tangai fadaba achinba leiba maramna sarugyaki de hairi pawgi source asina mangkhatari badi BJP gi MLA sing aduna maru oina landamasagi miyamna MLA singi mafamda kari karama mideng thamli miyamna MLA singbu kari tawhaningli haiba wafam ahanbo oina putoktuna yamna kupna khanaki madugi matungda hawdik lamdam asida tokliba tongan ba issue sing amadi Sirilili gi pawloba chatpa pawmi singna tongba Manipur State Transport ki basta security na lambida thingduna chathankidabagi matangda su kupna khanaki hairi Mifamaduda BJP gi MLA singi maraktagi YKM Chan TH Bisorjit Hais Digona singba Hanagi lengakta cabinet minister oiramba singsu sarugyaki hairi BJP gi MLA singi marakta Hanagi Chief Minister N Biren amadi TH Basanta TH Radesh Syamna singba MLA tararom di sarugyaki de hairi mifamaduna thuba matamgi manungda atopa political party ki wakhalon manaba MLA sing amadi ngarangi mifam aduda sarugyaba ngamkidaba MLA sing yauna mifam amasu pangthoknaba wakhanaki adubu atai kari karamba ahenba wafam sing khanaki bagi haibadudi khangba ngamdri Panbaya badi hawdik lamdam asigi miyam amadi CSO singna wakhalon manaba MLA sing amatoina punsinduna makogi maraktagi lusingba ama khanduna atubada lengang sengadabani haina taksinduna leiribani kariguma miyangi apamba se thabak oina pangthoktrabadi miyangi mihut oiriba MLA singi matakta akanba khonggang sangsilakani haibasu leiribani Kokomina kaukiba pungni punipan gi general strike hokre army gi gari thalaga Kanglaipak Manipur thakre Government ki media ma oiriba DIPR na siliba thasegi kun Sirilili festival hoba numit ki paw coverage chatpa paw mi kambu amana tongliba MST bus adu Imphal ukrul lambi gi yangang pokpida gi khara hengalaga leiba Gwaltabida leiba mari suba Maha regiment ki kambu amana gari da thariba Manipur hairiba
wahai adu khumjindrabadi chatpa yaro haina athingba pikhiba thodok aduga mari leinana kokomina tongan ba demand kaya tanuna kaukiba pung 95 gi general strike hokre general strike asina maram oiraga mahusagi punsida chauna thingba pikre ngalingai da pau khangandabadagi kwairaman kaithel da pocha yonba hotnaramba sing kaithel pambi singna thogai khre kwairaman kaithel yauna district khudingmakta lairiba garbar ki mafam ching thonglon ki lambi da dangai fadana natana gari sing chana kide lambi gi mafam kaya da maira pai bising amasong volunteer kaya thoktuna achat awong tawriba gari sing thingki mafam khara dadi lambi da lakpa gari sing kangleipang manipur thaba poster thet ki kumbi da maira pai bising general strike ki khongjang chanchinglengai da kumbi da maira pai bising general strike ki khongjang chanchinglengai da maike edom da lakiba army gari sing kham laga kangleipang manipur thaba poster gari gi mamai da thet ki army gi maike degi su poster adu makoi masana pawba maira pai bising dagi lauraga tesaba fawa yauki hirama siga mari leinana kokomi gi maike dagi hairibana manipur sarkar gi makhada leiriba mari suba maha regiment na paumi singda chathagi ba thawong maroina basta manipur thariba wahai adu muthatrabadi chatpa yaro haina thingba thamki ba dugi damakta governor na miyam da lale haijagadabani manipur lenga ki chief secretary security advisor amasong DGP resign tawgadabani maha regiment ki kambuna chathagi ba thawdo adu akan mamaung da kanem tawi demand sing asiga mari leinana tawriba pungning phunipan gi general strike asina Sri Lily Festival ki damak chatok chasin tawba amasong atay special service ki oinadi konsiloi Manipur State Transport ki basta Manipur State haina thariba banner lakthoklaga chathangadabani haina warep laukiba chenaba sing amadi asigumba warep ama laukibagi sekta kumna maklaura governor na pungning phunipani manungda sengdokadabani Manipur gi identity da singnaba warep laukibagi maramchu mari leinaba authority na miyamna mayek sengna thamgadabani kokomina thamliba demand sing ase pungnim phunipan gi manungda thabakta onthoktrabadi miyam puna hena kanba khongdang gi warip lomina ba miyam sem saduna lebiyu makha taba kari khongdang changsingani haibadu so kokomina athubada lauktokani loinana manipur dagi president role lauktokadabani haibase manipur miyangi apunba kholaw ama oina lomina se haina sufongdokhrabani kokomina kauriba general strike asigi manungda Imphal East ki tongan balambi singda yamlaba miyamna lambi sorokta tholaktuna achat awong sing thengke yaripok lambi ki kongba thong yauna wangkhai lambi gi yonglan lairak lambi gi mapada mafam adugi maira pai bisingna lambi da uwa phaijinduna achat awong sing thengke adumapu emergency ki oiba thabak sing dia thingba amata pikide Kamdong district gi yaripok lambi da Sri Lily Festival yawa lakpa sing athingba amata pikide Army na paumi sing na tongba MSD bus tingkibagi thawdo enquiry tawragani haibadagi paumi singi Pendown strike suspend tawkhre khongjang di Handokkhre thasigi kunda ukrulda pangthokpa manga super state level Sri Festival gi damak DIPR na silaga Manipur State Transport ki bus amada paulo bachatpa media gi team ama Imphal ukrul lambi gi Gwalta vida duty tawramba Mari suba maha regiment ki kangbu amana bus aduda Manipur thariba wahi adu muthatrabadi chatpa yaro haina athingba pikhiba thodok adu mari leinana MJO amadi EGM tongan ba ware kaya loduna governor da memorandum pisinduna madubu thabak oina onthoknaba taksinkiba aduga mari leinana thodok adu thijinaba inquiry committee semle haina khangalakkiba gi matungina madang khaktaba Pendown strike ki khongjang chansingani haina tawrambadu suspend tawkhre adubu paumi singna taliba demand sing adu fangdriba pawba khongjang handokpagi firepti leitri MJO amasong EGM na laukiba ware ki matungina ngarang nomagi oiba sintha leptuna makhataba khongjangi matangda khanaringaida governor secretariat gi wari sananaba invite tawrakpagi matungina MJO amadi EGM gi oiba mihut kangbu ama chatuna governor ga wari sanakhre wari sanakiba duda sarkar gi maike degi paumi singda apanba pikhiba thodok adu tijinaba inquiry committee ama semle madugi damak chief secretary na order ama suthokre inquiry committee asida hongi commissioner N Ashok Kumar IT gi secretary ti Haiskiran Kumar oiri thawdok asigi matangda kumna thidilaba matungda maduda kari warep laukibano haibadu yengsinba makatana asiguma thawdok asi thoktanaba suggestion amasung khongthang sing yawba report ama numit 15 gi manungda laukhatgadabani haina yawri government na thokiba order adugi matungina paumi singna Pendown strike ki khongthang changsilamba adu suspend tawkhre adumakpu demand sing adu thabakta onthoktabana MJO amasung EGM na laukiba wari ki matungina state lengang amasung security force ga mari leinaba pausing boycott tawbagi khongdangdi hojik fawba handokpa leitri government na chathariba inquiry committee ki report laktriba fawba amasung matik chaba action lokhatriba fawba MJO amasung EGM na lokhaliba warep sing makhata na chathakigani hairi Kohima Press Club amasung Tamil Nadu All Media Journalists Union yauna tongan ba organization kayana thawdok adu bo kan mamawong da kanem tawragli loinana thawdok adu gi matang na mapung phaba investigation chathatuna maralaiba singi mathakda matik chaba action lokhat kadabani hairi
government na kadai fauba irresponsible oibage taksabane haina oibobena phongdokre India manungda Manipur thaduna chatpa athingba thamle Manipur manungda Manipur thaba yaroi haidaglabadi government ase kadai fauba irresponsible oibage haibadu taksabane haina former CM o ibobina phongdokre mahangna makhatana haikibada chingdana Manipur gi territorial integrity ka heloi hairaga tawthorakpa thabakta ona tainana tawthorakpa ubada khangbada wai ukhulda pangthokpa Sri Lily festival adusu India gi mahut silaga leiriba Manipur governor na haudokadaba adugi paulongnaba lebak asigi marisuba Yumbi ni launariba paumina chatpada tongkiba Manipur State Transport thaba bus amada army na Manipur manungda Manipur tharaga chatpa yaro haina athingba pikibadu hakan mamaungda kanem tawi Manipur India gi state amani Manipur tharaga state amada chatpada athingba leite thawong asingma sarkar asigi kwaidagi daita yaudaba thawong adu uthokchabani state amasung central government mapung fana thabak tawba ngamdre haibagi khudamni masi pumnamaki daita Manipur government na logadabani mamangda leiramba BJP government aduna miyangi lantung ngakpa ngamdabadagi chief minister resign tawkraba matungda India gi president ki makada lairiba NDA gi government president role chalaira kibani adubu government ani asi khenaba amata leite haiki